Ekela. Ay la ay. Kano tawdri, sak sadri. Laksalo ma'am. Sound tadre hajalakna. Sound ya bray namu phone ga nandare. Okay, hujik di tarab natro. Mayamdi kay mathil chanarage. Kay angzana majing yoksalakpase. Ti matamnina James lae. Ay lae bro. Like sudan tawre hariya. Tare sound. Yam phare. Ek sunab hare. Netaji fai kari matang no hai. Dum nga iyeng biro loibo dum khanga ni kay matang oidino do. Ajit to example ay am kuire ajit si ugidwa. Matang da hai se hairi. Mi yamdrakanta question amta hangjoge. Hang yae khairo. Kuyam bro nungai bai. Nungai riye. Kui jija mina hangadi nungai bai nungai ri tai nei dana ko wa bu su le yong mai do wa ai ka de haina de dana mi se dana. Nungai bata koi na bai na ni nungai ri hai nei se. Mayam su la ni da hobu da ngai da minute ahum tang phari hoba. Ya mathang changnara ni. Pung mudi ka thenge pung tara. Ado aina ne mamangi week ta pung mapan makhai da bai dagi hauraga thengna hawi hai aina. Aina nganna hawi yengmne changakte mi lakte thenga ga khoi gi thenga ga thabal phagalak pi type ta ko. Akhoi kanggu je. Thenga kan da changak ba ren loi live lo salagi kai to pa timing da hoji ka changak pa ngako ka harak ni ga yaw khini ko. Yam Realme P Pro Realme 15 Pro ga ani si khena se Samsung camera gi matang da amta habiro hai. Realme P4 camera gi matang da hairagadi Sony IMX ko amaduna LYT sensor yaubune kogi P4 dana 600 700 amala duga 15 Pro dana difani duna IMX 892 ma yaukibune bro na aina hangba ma chithawre tawbune slide bar se iOS ka OnePlus ka se bono hai iPhone dai copy tawba tare dana ko iPhone di kuire adugi side ki slider bar gano hapado OnePlus hai company si iPhone ngai na de tholak pa kuitri dana ko aduna bro WhatsApp number do pin nun tawbiro yawgi hai ai gi WhatsApp number do hoi ai number nung khanga do boni da WhatsApp group to da ai dum yaw ai number ai na ne smaina live kum da direct ta haidok pa do ai haining do ko privacy do ai thamning ba do WhatsApp group ki link to ina ai pin torok pa keno kami nam da tawrage ada mamang gi handak sekhi bhata do adu de ai thabak yam chinba yam hadana chinba hata ma week ma oigre aduna video marak ta koi gi Saturday Sunday gi marak ta video thagat adu thagat pa ngam gi dai tare ado handak ya ta da dei soidana video ma thagat ke na khalli mayam ngai minase adu kuiraroi kan matam khada ngai re ko video se mana ngai be ngai masuk kuina ngai ra ngai minarse hai tare sidai di si matung tara ko dai di video se mana laksalak tana
ꯌꯦꯡꯐꯝ ꯈꯪꯉꯣꯏꯗꯣꯏ ꯄꯣꯠꯅꯤꯗ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯁꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯂꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯀꯥꯡꯕꯨꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯦ ꯁꯤꯗꯤ ꯊꯦꯡꯉ ꯊꯦꯡꯉꯒꯅꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯀꯗꯣꯏꯁꯦ ꯉꯜꯂꯤꯉꯩꯗꯗꯤ ꯂꯥꯛꯑꯣꯏ ꯉꯜꯂꯤꯉꯩꯗꯗꯤꯀꯣ ꯃꯤ ꯃꯁꯤꯡ ꯈꯔ ꯑꯗꯨꯝ ꯂꯤꯛꯀꯅꯤ ꯎꯔꯣꯏ ꯍꯣꯔꯦꯟ ꯊꯦꯡꯖꯤꯜꯂꯛꯑ ꯄꯨꯡ ꯕꯥꯔꯣꯒ ꯇꯥꯁꯜꯂꯛꯄ 12:30ꯒ ꯇꯥꯁꯜꯂꯛꯄ ꯑꯩꯅ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯤꯡꯉꯛꯄ ꯃꯇꯝ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯥꯏꯋꯥꯏꯗꯅꯤ ꯍꯦꯛꯇ ꯑꯁ ꯃꯔꯤ 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 ꯆꯪꯁꯤꯜꯂꯛꯑꯒ ꯇꯧꯔꯛꯀꯗꯣꯏꯁꯦ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ 11R ꯑꯣꯏꯗꯧ ꯃꯥꯜꯂꯤꯀꯣ ꯁꯤꯕꯨ ꯑꯣꯛꯁꯤꯖꯦꯟ OS 16 ꯂꯥꯛꯏ ꯑꯗꯨ ꯇꯧꯕꯁꯦ ꯑꯃꯨꯛ ꯗꯤꯁꯄ꯭ꯂꯦꯒꯤ ꯂꯥꯏꯟ ꯏꯁꯨ ꯂꯩꯔꯤꯖꯥꯠꯂꯥ ꯍꯥꯏꯌꯦ ꯏꯁꯨꯗꯤ ꯂꯩꯕ ꯇꯥꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯤꯀꯣ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄꯁꯤꯡꯗ ꯃꯣꯏꯒ ꯋꯥꯏꯁ ꯑꯞꯗꯦꯠ ꯇꯧꯔꯨꯕꯗ ꯄ꯭ꯂꯁꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯂꯩꯗꯅꯀꯣ ꯑꯗꯨꯗꯩꯗ ꯑꯗꯨ ꯇꯧꯔꯨꯔ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯒꯦꯗꯣ ꯑꯝꯇꯪ ꯌꯦꯡꯕꯗꯤ ꯐꯩ ꯑꯩ ꯋꯥꯈꯜꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯅ ꯈꯜꯂꯦ ꯕ꯭ꯔꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯉꯥꯎꯔ ꯂꯩꯔꯦ ꯄꯣꯀꯣ X7ꯒ ꯄꯣꯀꯣ F7ꯒ ꯑꯅꯤꯁꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯅꯤꯁꯦ ꯑꯗꯨꯗ ꯀꯔꯝꯕꯅ ꯐꯕ ꯍꯦꯟꯒꯗꯒꯦ ꯍꯥꯏꯌꯦ ꯄꯣꯀꯣ F7ꯒ X7ꯒ ꯑꯝꯇ ꯃꯤꯇꯔꯪꯁꯤ ꯂꯥꯛꯏ ꯉꯁꯥꯏꯒꯤ ꯀꯅꯥꯅꯣ ꯍꯪꯈꯤꯕꯗꯣ ꯔꯤꯌꯦꯜꯃꯤ 15 ꯄ꯭ꯔꯣꯒꯤꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯅꯤ IMX882 ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯃꯥꯅꯗꯤ ꯈꯔꯗꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕꯗꯤ ꯈꯤꯇꯪꯗꯤ ꯍꯦꯟꯅꯤ ꯑꯗꯨꯒ ꯄꯣꯀꯣ X7ꯒꯤꯗꯣ ꯑꯗꯨꯝ ꯏꯁꯜꯂꯒꯗꯤ ꯊꯝꯈꯤꯕꯅꯦ ꯑꯩꯁꯨ ꯐꯣꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛꯇꯤ ꯆꯤꯟꯐꯥ ꯐꯥꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅꯀꯣ ꯌꯥꯎꯕ ꯌꯦꯡꯒꯦ ꯈꯪꯉꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯌꯥꯏꯌꯦ ꯄꯣꯀꯣ X7 ꯄ꯭ꯔꯣꯗꯨꯅ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤ 8400 ꯃꯥꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯤ ꯄꯣꯀꯣ X7 ꯄ꯭ꯔꯣꯗꯣ ꯑꯃꯅ F7 ꯍꯥꯏꯕꯅꯦꯕꯀꯣ F7ꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯂꯨꯄꯥ 10,000 ꯃꯨꯛꯀꯤ ꯃꯌꯥꯗꯗꯤ ꯌꯥꯝ ꯐꯕ ꯐꯣꯟꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯐꯣꯟꯗꯨ F7ꯗꯨꯅ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 8S ꯖꯦꯅꯦꯔꯦꯁꯟ 4ꯅꯦ ꯂꯨꯄꯥ 30,000 ꯄꯤꯔꯝꯕꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣꯅꯗꯤ ꯄꯣꯀꯣ F7 ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯦꯜꯂꯅꯤ ꯁꯤꯅꯕꯨꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯐꯁꯤꯕꯨ ꯀꯨꯏꯗ꯭ꯔꯤ ꯃꯤꯅꯤꯠ 9 ꯃꯨꯛꯇ ꯐꯥꯔꯤꯀꯣ ꯂꯥꯏꯛꯀ ꯚ꯭ꯌꯨꯁꯀ ꯃꯥꯟꯅꯍꯟꯁꯦ ꯃꯌꯥꯝ ꯃꯥꯅꯦ ꯂꯥꯏꯛꯀ ꯚ꯭ꯌꯨꯒ ꯃꯥꯟꯅꯍꯟꯁꯦ ꯊꯥꯗꯣꯏꯁꯨ ꯂꯥꯛꯑꯦ ꯏꯕꯨꯡ ꯑꯩꯅ ꯀꯟꯅ ꯀꯧꯔꯤꯀꯣ F7ꯅ ꯍꯦꯜꯂꯝꯅꯤꯗ ꯆꯨꯝꯃꯤ F7ꯅ ꯍꯦꯜꯂꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 8 ꯖꯦꯅꯦꯔꯦꯁꯟ 3 ꯌꯥꯎ ꯃꯥꯅ ꯍꯦꯟꯅ ꯐꯗꯣꯏꯅꯦ JR ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯍꯥꯏ ꯂꯥꯛꯇ꯭ꯔꯤ JR ꯂꯥꯛꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯀꯥꯏ ꯀꯥꯏꯗ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯆꯪꯉꯛꯇ꯭ꯔꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯋꯥꯅ ꯉꯥꯏꯔꯦ ꯊꯥꯡꯖꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯠꯁꯤ ꯄꯨꯡꯈꯥꯏ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯨꯡꯗꯁꯨ ꯊꯥꯔꯒꯦꯗꯅ ꯁꯤ ꯃꯌꯥꯝꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯌꯦꯅ ꯊꯥꯔꯛꯏꯕꯅꯦ ꯆꯥꯛꯀ ꯆꯥꯗꯉꯩꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯣꯏꯕ ꯆꯍꯤꯔ ꯑꯃꯅ ꯕ꯭ꯔꯣ 30K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯅꯤ ꯑꯍꯨꯝꯗꯪ ꯍꯥꯏꯕꯤꯔꯛꯑꯣ ꯀꯦꯃꯦꯔꯥ ꯈꯔ ꯁꯦꯡꯗꯧꯕ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5ꯒ ꯁꯦꯝꯁꯪ S24 ꯐꯦꯟ ꯑꯦꯗꯤꯁꯟꯒ ꯑꯅꯤꯁꯦ ꯅꯠꯇꯕ ꯀꯦꯃꯦꯔꯥ ꯁꯦꯡꯗꯧꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯅꯤꯗꯨꯗꯤ ꯌꯥꯝꯗꯤ ꯐꯔꯕꯅꯦꯕꯀꯣ ꯂꯨꯄꯥ 30,000ꯒꯤ ꯆꯥꯡꯁꯤꯗꯩꯁꯤꯗ S25 ꯌꯥꯝ ꯇꯥꯡꯉꯅꯤ S25 ꯃꯃꯜ ꯌꯥꯝꯃꯦ ꯂꯨꯄꯥ 30,000ꯒꯤ ꯆꯥꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯀꯨ ꯅꯤꯌꯣ 10ꯗꯣ ꯑꯥꯏꯀꯨ ꯅꯤꯌꯣ 10ꯁꯨ ꯌꯥꯏ ꯑꯗꯨ ꯒꯦꯝ ꯁꯥꯟꯅꯕꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯣꯇꯣ X60 ꯄ꯭ꯔꯣꯁꯦ ꯂꯨꯄꯥ 30,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯜꯂꯦ 15,000 ꯆꯥꯡꯗ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯧꯖꯤꯛ ꯑꯗꯨ ꯑꯐꯕ ꯐꯣꯟ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏ ꯑꯗꯣ ꯑꯣꯞꯄꯣ ꯍꯥꯏꯌꯦ ꯃꯣꯇꯣꯁꯦ ꯌꯨꯇꯨꯕꯇ ꯀꯩꯗ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯃꯣꯇꯣ ꯍꯦꯜꯂꯣ ꯃꯣꯇꯣ ꯍꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯎꯕꯗ ꯃꯌꯥꯝꯅ ꯈꯤꯔꯕ ꯑꯃ ꯇꯧꯔꯦ ꯃꯣꯇꯣꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯍꯦꯟꯃꯟꯗꯅ ꯉꯁꯤꯗꯤ ꯅꯦꯠꯋꯥꯔꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯀꯣ ꯍꯥꯏ ꯀꯩꯝ ꯂꯩꯔꯣꯏ ꯉꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯧꯖꯤꯛꯀꯥꯟꯗ FBꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯁꯤ ꯁꯤꯡꯒꯔꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯏꯁꯩ ꯁꯛꯄ ꯍꯣꯏ ꯍꯩꯔꯕ ꯇꯥꯕ ꯅꯨꯡꯉꯥꯏꯔꯕꯁꯨ ꯌꯥꯝ ꯌꯥꯎꯕꯗꯤ ꯌꯥꯎ
ꯑꯗꯣ ꯍꯣꯏ ꯈꯔꯗꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯥꯏꯀꯨ ꯅꯤꯌꯣ 10ꯗꯣ 10R ꯑꯗꯨꯃ ꯌꯥꯏ ꯑꯗꯨꯝ ꯀꯦꯃꯦꯔꯥꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯦꯡꯒꯅꯤ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯡꯉꯣꯏ ꯁꯦꯝꯁꯪ ꯑꯗꯨꯃꯥꯏꯅ ꯋꯥꯟ ꯄ꯭ꯂꯁ ꯑꯗꯨꯃꯥꯏꯅꯗꯤ ꯌꯧꯔꯣꯏ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯅꯤꯗꯨ ꯅꯠꯇꯕꯗꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯑꯣꯐꯔꯁꯨ ꯂꯩꯔꯤꯕꯅꯤ ꯂꯨꯄꯥ 30,000 ꯃꯅꯨꯡꯗ ꯐꯪꯕꯅꯤ ꯂꯨꯄꯥ 19,000 18,000 ꯐꯪꯕꯅꯤ ꯐꯦꯟ ꯑꯦꯗꯤꯁꯟ ꯑꯥꯏꯀꯨ ꯅꯤꯌꯣ 10 ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯕ꯭ꯔꯣ F7ꯁꯤ ꯑꯁꯦꯡꯕ ꯃꯃꯜ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯌꯨꯁꯇ ꯃꯗꯨꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯃꯃꯜꯗꯗꯤ ꯈꯔꯗꯤ ꯂꯩꯕ ꯌꯥꯏ ꯌꯨꯁ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯐꯣꯟꯗꯨꯒꯤ ꯀꯟꯗꯤꯁꯟ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯗꯦꯃꯦꯖ ꯀꯩꯀꯩ ꯂꯩꯇꯕ ꯃꯥꯒꯤ ꯏꯁꯨ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯝꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯌꯨꯁ ꯂꯩꯕꯁꯤꯗꯤ ꯌꯥꯝꯅ ꯔꯤस्क ꯌꯥꯝ ꯆꯥꯎꯋꯦ ꯕ꯭ꯔꯣ IP68 69 ꯀꯥꯟꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯌꯦ IP68 69ꯁꯦ ꯑꯩꯈꯣꯏꯒꯤ ꯗꯁ ꯑꯦꯟ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯠꯀꯤꯀꯣ ꯑꯩꯅ ꯏꯪꯒ꯭ꯔꯦꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯅ ꯑꯃ ꯃꯣꯏ IPꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯃꯃꯥꯡꯗ ꯎꯔꯤꯗꯣ ꯑꯩꯈꯣꯏꯅ IP ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ 68 ꯍꯥꯏꯅ ꯅꯝꯕꯔ ꯑꯃꯈꯛ ꯁꯤꯔꯤꯁ ꯑꯃꯈꯛ ꯆꯠꯂꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ 6ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯁꯀꯨꯝꯕ ꯎꯐꯨꯜ ꯂꯥꯏꯐꯨꯜꯒꯨꯝꯕ ꯄꯥꯏꯁꯟꯕꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯅꯦꯕꯀꯣ ꯅꯝꯕꯔ 6ꯁꯤꯅ ꯍꯥꯏꯌꯦꯁꯅꯦꯕꯀꯣ ꯃꯉꯣꯟꯗꯒꯤ ꯇꯥꯕ IP55 ꯀꯥꯏꯅꯒ 51 ꯀꯥꯏꯅ ꯂꯩꯔꯛꯄ ꯌꯥꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ 6ꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯉꯦ ꯑꯗꯨꯅ ꯎꯐꯨꯜꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯜꯗ ꯌꯥꯝ ꯐꯖꯅ ꯄꯦꯛ ꯇꯧꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕꯒꯤ 9ꯁꯤꯅ 1 2 3 ꯍꯥꯏꯅ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ 9ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯥꯡꯗ IP68ꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ 69 ꯌꯧꯔꯦꯗꯅ ꯑꯗꯨ ꯃꯣꯏꯁꯦ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯠ ꯍꯥꯏꯇꯥꯔꯦ ꯋꯥꯇꯔ ꯄ꯭ꯔꯨꯐꯇꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯣꯏꯁꯦ ꯃꯤꯅꯤꯠ 30ꯒꯨꯝꯕ ꯄꯨꯡꯈꯥꯏꯃꯨꯛꯀꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔ 2 ꯃꯨꯛꯀ ꯂꯨꯕ ꯏꯁꯤꯡ ꯃꯅꯨꯡꯗꯒ ꯁꯨꯝ ꯇꯥꯁꯜꯂꯒ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯇꯥꯈꯤꯕ ꯏꯁꯤꯡꯗꯒ ꯆꯨꯞꯂ ꯇꯥꯁꯟꯈꯤꯕ ꯂꯨꯞꯁꯟꯈꯤꯕ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯏꯁꯤꯡꯅ ꯃꯔꯛ ꯆꯪꯉꯀꯥꯟꯗ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯅꯦꯟꯁꯤꯡꯗꯣ ꯁꯣꯛꯍꯟꯕ ꯑꯗꯩꯗꯤ ꯕꯦꯇ꯭ꯔꯤ ꯀꯩꯀꯩ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯗꯣ ꯆꯪꯁꯜꯂꯀꯥꯟꯗ ꯀꯝꯄꯣꯅꯦꯟꯁꯤꯡꯗꯣ ꯌꯥꯔꯛꯇꯕ ꯆꯥꯟꯕ ꯌꯥꯎꯕꯗꯣ ꯑꯗꯨꯝꯕꯗꯩ ꯉꯥꯛꯊꯣꯛꯄ ꯋꯥꯅꯤ IP ꯔꯦꯇꯤꯡꯁꯤ ꯌꯥꯎꯕꯁꯤꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯊꯤꯔꯒꯦ ꯕ꯭ꯔꯣꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ꯭ꯔꯥ ꯕ꯭ꯔꯣꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯅꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩꯅ ꯄꯣꯁ ꯃꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯇꯧꯕꯗ ꯑꯩꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛꯇꯣ ꯍꯥꯞꯈꯤꯕ ꯌꯥꯎꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯅꯤꯔꯛ ꯍꯥꯞꯈ꯭ꯔꯕꯅꯦ ꯂꯥꯏꯛ ꯅꯝꯈ꯭ꯔꯕꯅꯦ ꯍꯥꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯤ ꯃꯁꯤꯡ 7 ꯈꯛꯇ ꯁꯨꯔꯤ ꯂꯥꯏꯛ ꯇꯧꯕꯁꯤꯗꯤ ꯌꯦꯡꯉꯤꯕ ꯃꯤ ꯃꯁꯤꯡꯒꯗꯤ ꯈꯔ ꯆꯥꯟꯅꯗ꯭ꯔꯦ F7ꯗꯣ ꯌꯨꯁꯇꯗꯤ 16 17ꯗꯒ ꯊꯥꯗꯣꯛꯄꯅꯤ ꯑꯗꯣ ꯍꯣꯏ ꯑꯗꯣꯝꯒꯤ ꯆꯥꯡꯗꯨꯗ ꯑꯩꯅ ꯍꯥꯏꯁꯦ 20K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯒꯗꯤ ꯂꯩꯕ ꯌꯥꯏ ꯂꯨꯄꯥ 10,000 ꯍꯦꯟꯒ꯭ꯔꯒꯗꯤ ꯃꯗꯨ ꯂꯩꯕ ꯌꯥꯗꯦ ꯌꯨꯁꯇ ꯂꯩꯒꯦ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯩ ꯇꯥꯔꯒꯁꯨꯀꯣ ꯀꯟꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯁꯤꯡꯁꯤꯗꯤ ꯀꯟꯗꯤꯁꯟꯗꯣ ꯈꯔ ꯌꯦꯡꯕꯤꯔꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯑꯥꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁꯁꯦ ꯑꯥꯐꯇꯔ ꯁꯦꯜ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯌꯨꯁ ꯐꯣꯟꯒꯤ ꯚꯦꯂꯨꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯁꯤꯡꯗꯗꯤ ꯌꯥꯝ ꯅꯦꯝꯕꯅꯤꯅ ꯃꯣꯏꯗꯗꯤ ꯌꯥꯝ ꯀꯟꯅꯁꯨ ꯃꯃꯜꯗꯤ ꯋꯥꯡꯅꯗꯤ ꯂꯩꯕ ꯀꯥꯟꯅꯗꯦ ꯅꯟꯗꯤꯅꯤ ꯁꯒꯣꯜꯁꯦꯝꯅ ꯂꯥꯏꯛ ꯍꯥꯏꯅ ꯇꯧꯕꯤꯔꯝꯃꯦ ꯊꯥꯒꯠꯆꯔꯤ ꯀꯄꯤꯜ ꯊꯣꯛꯆꯣꯝ ꯍꯥꯏꯗꯧ ꯃꯥꯜꯂꯤ OnePlus 13R ꯁꯦ ꯂꯤꯔꯕ꯭ꯔꯣ ꯃꯥꯒꯤ ꯐ꯭ꯂꯤꯞ ꯒꯥꯔꯗ ꯐꯪꯗꯦꯅꯦ ꯕ꯭ꯔꯣ ꯍꯥꯏ 13R ꯌꯥꯝ ꯀꯟꯅ ꯂꯤꯕ ꯑꯣꯏꯗꯦ 13 ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤ ꯑꯗꯨꯒ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯗꯀꯨꯝꯕ ꯐꯪꯗꯦ ꯍꯥꯏꯁꯤꯗꯤ ꯑꯦꯃꯥꯖꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯌꯦꯡꯕꯤꯔꯣ ꯑꯣꯐꯂꯥꯏꯟ ꯃꯥꯔꯀꯦꯠꯇꯒ ꯐꯪꯗ ꯇꯥꯔꯒꯗꯤ ꯑꯉꯣꯝ ꯍꯥꯏꯅ ꯊꯥꯕ ꯑꯃꯅ ꯃꯔꯨꯞ ꯍꯥꯏꯅ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯂꯥꯏꯛ ꯊꯝꯁ ꯑꯞ ꯀꯣꯁ ꯇꯧꯔꯝꯃꯦ ꯊꯦꯡꯛ ꯌꯨ ꯎꯏꯔꯦꯗ ꯍꯥꯏ ꯊꯥꯗꯣꯏꯁꯅꯥ ꯀꯔꯤꯅꯣ ꯌꯥꯝ ꯉꯟꯅ ꯉꯁꯤꯗꯤ ꯂꯥꯏꯛꯁꯦ ꯄꯨꯡ 10ꯗ ꯇꯥꯔꯦ ꯍꯧꯖꯤꯛꯇ ꯎꯏꯕ ꯍꯧꯒꯠꯂꯛꯏꯁꯦ ꯅꯨꯡꯊꯤꯟꯗ ꯍꯨꯔꯥꯟꯕ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡꯗ ꯇꯨꯝꯕ ꯃꯥꯜꯂꯤ ꯑꯞꯀꯃꯤꯡ IQ15ꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯑꯞꯀꯃꯤꯡ IQ15ꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯧꯖꯤꯛꯐꯥꯎ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 8 ꯏꯂꯤꯠ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯂꯤꯠ ꯖꯦꯅꯦꯔꯦꯁꯟ 5ꯀꯨꯝꯕꯒ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯊꯣꯛꯂꯛꯄ ꯃꯇꯝ ꯅꯛꯁꯜꯂꯛꯑꯀꯥꯟꯗ ꯔꯤꯃꯔꯁꯀꯨꯝꯕ ꯂꯤꯛꯀꯨꯝꯕꯒꯗ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯈꯪꯃꯤꯟꯅꯔꯁꯦ ꯂꯥꯏꯛ 10 ꯁꯨꯏꯗ ꯑꯩꯒꯤꯗ ꯃꯔꯨꯞ ꯍꯥꯏꯌꯦ ꯍꯣꯏ ꯍꯧꯖꯤꯛ 11 ꯁꯨꯈ꯭ꯔꯦ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯈꯔꯁꯨ ꯍꯣꯡꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯌꯦꯛ ꯁꯦꯡꯕ ꯍꯣꯡꯕ ꯍꯥꯏꯁꯦꯀꯣ ꯅꯟꯗꯤꯅꯤ
ꯏꯁꯥꯒꯤ ꯕꯖꯦꯠꯇꯣ ꯍꯥꯏꯕꯤꯔꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯒꯦꯅ ꯈꯜꯂꯤꯅꯣ ꯀꯌꯥꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯥꯝꯃꯤꯅꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯕꯖꯦꯠꯇꯨ ꯈꯪ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯒꯗꯕ ꯐꯣꯟ ꯑꯃ ꯑꯗꯨꯝ ꯑꯩꯅ ꯈꯪꯕꯗ ꯑꯩ ꯁꯖꯦꯁ ꯇꯧꯖꯔꯛꯀꯦ ꯕ꯭ꯔꯣ 20K ꯃꯈꯥꯗ ꯂꯩꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯂꯩꯕ ꯌꯥꯕ 20Kꯒꯤꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯩꯀꯣ ꯃꯅꯣ ꯌꯨꯝꯅꯥꯝꯅ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦꯗꯅꯀꯣ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯈꯔ ꯂꯤꯁ ꯈꯔ ꯈꯣꯝꯒꯠꯄ ꯂꯣꯏꯔꯦ ꯑꯩ ꯑꯁꯤꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯍꯧꯖꯤꯛ ꯆꯠꯂꯤꯉꯩ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯗꯤꯋꯥꯂꯤꯒꯤ ꯁꯦꯜꯁꯨ ꯂꯥꯛꯏꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯐꯪꯒꯅꯦꯕꯀꯣ ꯂꯣꯏꯈꯤꯅꯦꯅ ꯄꯥꯈꯠꯄꯤꯔꯨꯅꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯒꯤ ꯆꯥꯡꯁꯤꯗꯩꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯃꯇꯝꯁꯤꯗ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯩꯅ 4-5ꯈꯛ ꯈꯟꯒꯠꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡꯗꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯅ ꯇꯧꯔꯤ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯊꯨꯅ ꯍꯞꯇꯥ ꯑꯃꯁꯦ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯣꯏꯅ ꯁꯨꯅꯕ ꯑꯩ ꯐꯣꯟ ꯑꯐꯕ ꯂꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯍꯥꯏꯗꯣꯛꯄꯕꯨꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯕꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯗꯨꯗ ꯚꯤꯗꯤꯑꯣꯗꯨꯗ ꯌꯦꯡꯃꯤꯟꯅꯔꯁꯦꯅ OnePlus 13, 13R, 13S, 12, 12R, 11R, Note 6, 4, 6, 3, 6, 64 Lite, OnePlus Oxygen OS update. Oxygen OS update lakadaba series tuni ko ek creation na mana sta haidise. Oxygen OS anouba hanaki OS di khara dum nungai ba mali specification mayam update toba video khara su YouTube ta e video khara su u phangi adum hujiki oina de ga sai kana no green line gi su lakadra haido ayo khan de thoina lakadaba mande kangan tharamu iramu hairi yame ꯂꯩꯗꯣꯏꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯔꯤꯅꯦ ꯑꯗꯨꯏꯁꯅꯥ ꯋꯥꯔꯤꯗꯤ ꯆꯦꯡꯀꯤꯅꯤ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯨꯏꯔꯦꯗ ꯕ꯭ꯔꯣꯒꯤ ꯂꯥꯏꯚ ꯌꯥꯎꯕ ꯐꯪꯉꯛꯇꯕ ꯍꯥꯏ ꯕꯤꯗ꯭ꯌꯥꯅꯟꯗ ꯑꯣꯏꯅ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯀꯃꯦꯟ ꯂꯥꯛꯈꯤꯗꯕ ꯍꯞꯇꯥ 3-4 ꯁꯨꯔ ꯃꯥꯜꯂꯦ ꯑꯩꯅ ꯎꯗꯕ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯕꯤꯗ꯭ꯌꯥꯅꯟꯗꯗꯤ ꯀꯝꯗꯧꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯃꯦꯟ ꯇꯧꯁꯤꯜꯂꯛꯑꯣ ꯑꯣꯀꯦ ꯕ꯭ꯔꯣ ꯂꯦꯞꯇꯣꯞꯁꯦ ꯃ꯭ꯌꯨꯖꯤꯛ ꯄꯨꯊꯣꯛꯄꯩ ꯈꯔ ꯍꯣꯡ ꯄ꯭ꯔꯥꯏꯁꯇ ꯀꯌꯥꯗ ꯐꯪꯕ ꯌꯥꯏ ꯕ꯭ꯔꯣ ꯂꯨꯄꯥ 50,000ꯃꯨꯛꯀꯤ ꯔꯦꯟꯖꯇꯒꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯊꯕꯛ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯂꯨꯄꯥ 50,000ꯃꯨꯛꯀꯤ ꯔꯦꯟꯖꯇ i5 even i7 ꯐꯥꯎ sometimes ꯃꯥꯒꯤ ꯀꯟꯐꯤꯒꯔꯦꯁꯟꯗꯣ ꯈꯔ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯈꯔ ꯇꯧꯕ ꯂꯦꯞꯇꯣꯞ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯆꯥꯡꯗꯨꯗꯤ ꯂꯩꯅꯤ ꯈꯜꯂꯦ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯔ ꯍꯥꯏꯔꯤꯌꯦ ꯅꯟꯗꯤꯅꯤ ꯁꯣꯜꯁꯦꯝꯅ ꯂꯨꯄꯥ 50,000 ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯐꯣꯟꯁꯤꯡꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯑꯗꯨꯒ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒ ꯆꯥꯅꯩꯌꯦꯅ ꯈꯟꯕꯁꯦꯀꯣ ꯑꯩ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S24 ꯐꯥꯏꯟ ꯏꯗꯤꯁꯟꯗꯨ ꯆꯥꯅꯩꯌꯦꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ S23 ꯑꯣꯏꯔꯁꯨ ꯌꯦꯡꯕꯤꯌꯣ S24ꯗ ꯑꯗꯨꯒꯨꯝꯕ ꯁꯦꯝꯁꯪꯒꯤꯅꯗꯤ ꯀꯦꯃꯦꯔꯥꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯁꯦꯡꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯁꯦꯝꯁꯪꯗꯒꯤ ꯈꯤꯇꯪ ꯍꯟꯊꯕꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯦꯃꯦꯔꯥꯁꯦ ꯑꯣꯚꯔꯑꯣꯜꯗ ꯃꯌꯦꯛ ꯁꯦꯡꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯋꯥꯟ ꯄ꯭ꯂꯁꯇꯣ ꯑꯇꯣꯞꯄ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯂꯩ iQOO ꯂꯩꯔꯤ ꯃꯣꯇꯣꯔꯣꯂꯥ ꯂꯩꯔꯤ ꯑꯗꯩꯗꯤ Oppo Vivo ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯐꯣꯟꯁꯤꯡꯗꯣ ꯑꯩ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯂꯨ ꯐꯣꯔ ꯃꯅꯤꯁꯦ ꯑꯅꯤꯗꯨꯅ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯨꯗ ꯕꯖꯦꯠꯇꯨ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯐꯤꯕꯝꯗ ꯂꯩ ꯉꯝꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯌꯥꯝ S24ꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩꯅ ꯈꯟꯕꯗꯀꯣ ꯍꯧꯖꯤक S24ꯗ Snapdragon 8 Generation 3 ꯚꯔꯖꯟ ꯑꯃꯁꯨ ꯊꯣꯛꯏꯕꯅꯦꯕ ꯍꯟꯗꯛꯇ ꯂꯣꯟꯆ ꯇꯧꯕꯅꯦ 128GB ꯈꯛꯇꯅꯤ ꯃꯥꯒꯤ ꯚꯦꯔꯤꯌꯦꯟꯠ ꯑꯃ ꯍꯟꯗꯛꯀꯤ ꯁꯦꯜꯗꯨꯗ ꯂꯣꯟꯆ ꯇꯧꯈꯤꯕꯅꯦ ꯃꯗꯨꯁꯨ ꯂꯩꯕ ꯌꯥꯏ ꯑꯗꯣ 50,000 ꯐꯥꯎꯒꯤ ꯔꯦꯟꯖꯇꯒꯤꯗꯤ ꯀꯥ ꯍꯦꯟꯅꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯡꯅ ꯄꯩꯁꯥꯁꯦ ꯑꯩ ꯋꯥꯈꯜꯗꯁꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯐꯣꯟ ꯑꯃ ꯂꯩꯕꯗꯗꯤ ꯊꯥꯗꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ 40K Samsung ꯍꯥꯏꯔꯤ 40K Samsung ꯑꯣꯏꯇꯥꯔꯗꯤ S25 ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯕ꯭ꯔꯣ ꯁꯦꯝꯁꯪꯒꯤ ꯐꯣꯟ 35 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯔꯝꯕ ꯐꯒꯅꯤ ꯑꯝꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯁꯦꯝꯁꯪꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛꯁꯦ S25ꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯥꯗꯤ 50ꯃꯨꯛꯀꯤ ꯃꯌꯥ ꯂꯩꯕ ꯃꯥꯜꯂꯦ S24 ꯑꯗꯨꯒꯤ ꯆꯥꯡꯗ ꯂꯩꯅꯦꯅ ꯈꯜꯂꯦ ꯑꯗꯣ S24ꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯗ꯭ꯔꯒꯁꯨ ꯀꯣ 35-40ꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯆꯪꯉꯒ ꯁꯦꯝꯁꯪꯒꯤ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ Realme 15 Proꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ Realme 15 Pro ꯐꯅꯤ ꯌꯥꯝ ꯐꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯐꯣꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯩ ꯃꯃꯥꯡꯗ ꯃꯗꯨꯒꯤ ꯐꯣꯟꯗꯣ ꯑꯩꯅ ꯁꯖꯦꯁ ꯇꯧꯕꯗ ꯃꯌꯥꯝ ꯌꯥꯎꯈꯤꯕꯅꯤ Snapdragon 7 Generation 4 ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ Sony IMX sensor ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯒꯤ ꯂꯨꯄꯥ 30,000 ꯆꯥꯡꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯁꯨꯀꯣ ꯑꯗꯣ ꯑꯣꯐꯔꯗ ꯍꯧꯖꯤꯛ ꯂꯨꯄꯥ 30,000ꯒꯤ ꯃꯅꯨꯡꯗ ꯐꯪꯉꯝꯕ ꯌꯥꯏ ꯍꯧꯖꯤꯛꯁꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯕ꯭ꯔꯣ S24 ꯐꯥꯏꯟ ꯏꯗꯤꯁꯟꯁꯦ ꯗꯤꯁꯄ꯭ꯂꯦ PPI ꯁꯤ ꯅꯦꯝꯃꯤ ꯄꯥꯏꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯔ
ꯗꯤꯁꯄ꯭ꯂꯦ PPI ꯅꯦꯝꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯅꯣꯔꯃꯦꯜ ꯌꯨꯖꯔꯁꯤꯡꯗꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯈꯪꯕ ꯉꯝꯃꯣꯏꯀꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯌꯥꯝꯅ ꯇꯦꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯗꯨꯝ ꯇꯦꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯔ ꯈꯦꯠꯅꯕ ꯈꯪꯒꯗꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯨꯝꯕ ꯅꯣꯔꯃꯦꯜ ꯌꯨꯖꯔꯅꯗꯤ ꯃꯗꯨꯒꯤ ꯈꯦꯠꯅꯕ ꯀꯩꯁꯨ ꯈꯪꯉꯣꯏ ꯑꯗꯨꯒ S24 ꯐꯦꯟ ꯏꯗꯤꯁꯟꯁꯦ ꯃꯥꯁꯦ ꯑꯩ ꯋꯥꯈꯟꯗꯗꯤ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯃꯥꯁꯦ ꯍꯤꯇꯤꯡ ꯏꯁꯨ ꯈꯤꯇꯪ ꯂꯩꯅꯤ ꯑꯦꯛꯖꯤꯅꯣꯁꯀꯤ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯖꯤꯠꯅ ꯍꯥꯏꯁꯦ ꯇꯦꯡ 30 Pro ꯍꯥꯏꯌꯦ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯐꯕꯁꯨ ꯃꯥꯜꯂꯦ ꯑꯩ ꯈꯪꯖꯗꯦ ꯑꯩ ꯑꯖꯤꯠ ꯑꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯔꯨꯗ꯭ꯔꯤ ꯌꯦꯡꯉꯨꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯐꯤꯆꯔꯁ ꯌꯥꯎꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏꯗꯧꯔꯤ ꯁꯤ ꯐꯣꯟꯁꯦ ꯑꯗꯨꯕꯨ ꯉꯁꯤ ꯄꯜꯂꯛꯑꯕꯅꯤꯅ ꯑꯩ ꯁꯣꯏꯗꯅ ꯉꯁꯤ ꯍꯣꯔꯦꯟ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯉꯒꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯒꯗꯧꯗꯨꯁꯨ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯁ꯭ꯀ꯭ꯔꯤꯟ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯐꯣꯟꯁꯤ ꯊꯥꯔꯀꯥꯟꯗ ꯑꯇꯣꯞꯄ ꯗꯤꯚꯥꯏꯁ ꯑꯝꯇ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯍꯌꯦꯡꯒꯨꯝꯕ ꯍꯌꯦꯡ ꯉꯁꯤ ꯌꯦꯡꯉꯝꯃꯒ ꯍꯌꯦꯡ ꯂꯥꯏꯚꯇ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯕꯤꯔꯛꯑꯣ ꯍꯌꯦꯡ ꯌꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯣꯠꯇꯨ ꯐꯩ ꯐꯠꯇꯦ ꯑꯩꯅ ꯈꯪꯕ ꯅꯣꯂꯦꯖꯇꯣ ꯑꯩ ꯑꯗꯨꯝ ꯍꯌꯦꯡꯒꯤ ꯂꯥꯏꯚꯇ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯍꯥꯏꯒꯨꯝꯅ 1030ꯗꯣ ꯄꯥꯏꯅꯤꯡꯉꯤ 2 monthsꯀꯤ ꯆꯥꯔꯖ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯎꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗꯨꯗꯤ ꯌꯥꯝ 10,000 mAh ꯐꯥꯎꯒꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯕ ꯐꯣꯟꯗꯗꯤ ꯌꯥꯝ ꯂꯩꯔꯕꯅꯦ ꯑꯗꯨ ꯀꯔꯝꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ iOS ꯑꯃꯁꯨꯡ Android ꯑꯅꯤꯁꯤꯒꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯌꯨꯁ ꯇꯧꯕꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯝ ꯑꯦꯟꯗ꯭ꯔꯣꯏꯗꯅ ꯍꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ iOSꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯄꯥꯝꯅꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯝ ꯏꯖꯤꯂꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯗꯤꯚꯥꯏꯁ ꯑꯣꯏꯗꯕꯅꯤꯅꯀꯣ ꯐꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯁꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕꯅꯤꯅ ꯃꯥꯔꯀꯦꯠ ꯁꯤꯌꯔ ꯏꯟꯗꯤꯌꯥꯗ ꯌꯦꯡꯉꯁꯨ ꯑꯦꯟꯗ꯭ꯔꯣꯏꯗꯅ 40%ꯒꯤ ꯃꯊꯛꯇ 40% 50% ꯍꯦꯟꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯥꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯤꯄꯦꯗ ꯐꯣꯟꯒꯨꯝꯕ ꯄꯥꯏꯕꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯎꯔꯝꯗꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯀꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯥꯏꯗꯕ ꯃꯌꯥꯝ ꯃꯃꯥꯡꯉꯩ ꯀꯤꯄꯦꯗ ꯐꯣꯟꯒꯨꯝꯕ ꯄꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯤꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯅꯗꯤ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯒꯤ ꯃꯁꯤꯡ ꯌꯥꯝꯕꯁꯦ ꯃꯣꯅꯤꯇꯔꯒ ꯄꯨꯂꯞ ꯌꯥꯎꯕ ꯁꯤꯁꯇꯦꯝꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯨꯒ ꯀꯔꯝꯕꯅ ꯐꯒꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯨꯅ ꯐꯗꯣꯏꯅꯤ ꯂꯣꯏꯇꯣꯡ ꯁꯅꯥꯊꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯔꯗ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗ ꯑꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯇꯔꯝꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯈꯣꯠꯄ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯔꯦꯝ ꯅꯠꯇ꯭ꯔꯒꯅ ꯃꯦꯃꯣꯔꯤ ꯑꯗꯩ ꯀꯩꯒꯨꯝꯕ ꯄꯥꯔꯠ ꯑꯃ ꯌꯥꯔꯛꯇꯕꯗ ꯀꯩꯗ ꯑꯩꯈꯣꯏꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒꯤ ꯑꯣꯞꯁꯟꯁꯤ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ CPU ꯃꯣꯅꯤꯇꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯔ ꯑꯃ ꯁꯤꯟꯗꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯖꯤꯂꯤ ꯁꯤꯟꯗꯣꯛꯄ ꯌꯥꯕ ꯑꯗꯩꯗꯤ CPU ꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯞꯁꯟ ꯃꯌꯥꯝꯗꯨꯒ ꯌꯦꯡ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕꯗꯨꯅꯗꯤ ꯍꯦꯟꯅ ꯐꯗꯣꯏꯅꯤ S24 ꯐꯦꯟ ꯏꯗꯤꯁꯟ ꯚꯔꯁꯦꯁ OnePlus Nord 5 ꯍꯥꯏꯌꯦ ꯌꯥꯝꯅ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕꯀꯣ ꯒꯦꯃꯔꯁꯀꯨꯝꯕ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕ ꯄꯥꯝꯕ ꯄꯔꯐꯣꯔꯃꯦꯟꯁ ꯈꯔ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯌꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ OnePlus ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯒꯦꯝꯒꯁꯨ ꯀꯌꯥ ꯍꯦꯟꯅ ꯁꯥꯟꯅꯗꯕ ꯑꯗꯨꯒ ꯌꯥꯝ ꯍꯦꯚꯤ ꯌꯨꯖꯔ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯁꯤꯖꯤꯟꯅꯕ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕ ꯕꯦꯇ꯭ꯔꯤ ꯕꯦꯀꯞ ꯈꯔ ꯅꯦꯝꯒꯗꯣꯏꯅꯦꯕꯀꯣ S24 ꯐꯦꯟ ꯏꯗꯤꯁꯟꯁꯤꯅ 4500 mAh ꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯖꯤꯅꯣꯁ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯅꯤꯅ ꯃꯥ ꯁꯥꯟꯅꯕꯕꯨꯗꯤ ꯉꯝꯒꯅꯤ ꯍꯧꯖꯤꯛꯀꯤ PUBG ꯀꯥꯏꯅ ꯃꯌꯥꯝꯅ BGMI ꯀꯥꯏꯅ ꯕꯦꯇꯜ ꯒ꯭ꯔꯥꯎꯟ ꯃꯣꯕꯥꯏꯜ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝꯕ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯌꯥꯅꯤ ꯑꯗꯣ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯅꯤ ꯕꯦꯇ꯭ꯔꯤ ꯕꯦꯀꯞ ꯈꯔ ꯋꯥꯠꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯒꯦꯃꯔꯁꯀꯨꯝꯕꯒꯤ ꯑꯗꯨꯝꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ OnePlus ꯄꯔꯐꯣꯔꯃꯦꯟꯁꯀꯨꯝꯕꯗꯤ ꯀꯦꯃꯦꯔꯥꯒꯨꯝꯕꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯔꯒ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯗꯤꯁꯄ꯭ꯂꯦ ꯅꯨꯡꯉꯥꯏꯕ UI ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯌꯦꯡ ꯇꯥꯔꯒꯗꯤ S24 ꯐꯦꯟ ꯏꯗꯤꯁꯟ ꯏꯕꯨꯡ ꯑꯩ ꯑꯣꯟꯗ ꯂꯩꯔꯤ ꯇꯥꯔꯤꯀꯣ ꯍꯥꯏꯔꯤ ꯇꯥꯁꯜꯂꯣ ꯃꯌꯥꯝꯅ ꯉꯥꯡꯅꯩꯁꯦ ꯅꯪ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯊꯕꯛꯁꯦ ꯑꯇꯩ ꯑꯇꯩꯁꯨ ꯇꯧꯕꯅꯤꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯃꯒ ꯃꯨꯟꯅ ꯁꯨꯝ ꯇꯥꯁꯟꯕ ꯇꯥꯔꯗꯤ ꯃꯌꯥꯝꯁꯦ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯂꯧꯁꯜꯂ ꯇꯥꯁꯜꯂꯛꯄ ꯑꯣꯏꯗꯤ ꯁꯥꯇ꯭ꯔꯒꯨꯝꯕ ꯂꯩꯗꯅꯀꯣ ꯃꯥꯅꯕꯨ ꯍꯦꯟꯅ ꯈꯪꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯨꯟꯅ ꯇꯥꯁꯟꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯕ꯭ꯔꯣꯁꯤ ꯀꯩ ꯂꯝꯗꯩꯅꯣ ꯂꯩꯐꯝ ꯍꯥꯏꯕꯤꯔꯛꯑꯣ ꯅꯅꯥꯎ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯅꯅꯥꯎꯅ ꯍꯥꯏꯌꯦ ꯀꯄꯤꯜ ꯌꯥꯝ ꯐꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤꯀꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯥꯡꯒꯜꯅ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯡꯒꯜꯅ ꯌꯥꯎꯗ꯭ꯔꯒꯁꯨ ꯏꯃꯣꯁꯅꯦꯜꯂꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤꯏꯟꯀꯔꯦꯖ ꯇꯧꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ
ꯁꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯗꯨꯝꯕ ꯄꯨꯛꯆꯦꯜ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯔꯛꯏꯗꯣ ꯑꯩꯅꯁꯨ ꯊꯥꯒꯠꯂꯤ ꯑꯩꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯂꯩꯐꯝꯕꯨꯗꯤ ꯁꯥꯏꯇꯣꯟꯗꯒꯤꯅꯦꯕꯀꯣ ꯁꯥꯏꯇꯣꯟꯁꯦ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯇꯥꯛꯂꯛꯀꯦ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯒ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕꯁꯦ ꯃꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯐ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯚꯇ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯃꯦꯟ ꯇꯧꯔꯀꯥꯟꯗ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯔꯛꯄ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯗ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯔꯝꯕ ꯃꯌꯥꯝ ꯑꯋꯥꯕ ꯀꯣꯛꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯂꯝꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯗꯨꯃꯥꯏꯅ ꯐꯥꯎꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯥꯎꯋꯦ ꯑꯗꯨꯒꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯅ ꯌꯥꯝꯅ ꯇꯧꯕꯤꯃꯜ ꯈꯪꯗꯣꯛꯅꯤꯡꯉꯥꯏ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯃꯔꯤ ꯂꯩꯅꯅꯕ ꯑꯃꯈꯛ ꯍꯥꯏꯒꯦꯕꯀꯣ ꯑꯩꯅ ꯌꯥꯝ ꯈꯪꯕ ꯍꯩꯕꯒꯤ ꯋꯥ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ 2013 ꯑꯗꯥꯏꯋꯥꯏꯗꯒꯤ ꯑꯩ ꯃꯃꯥꯡ 2023 ꯑꯗꯥꯏꯐꯥꯎ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯑꯣꯖꯥꯒꯁꯨ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦꯀꯣ ꯍꯧꯖꯤꯛꯇꯕꯨ ꯇꯣꯛꯑꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯈꯪꯉꯒꯁꯨ ꯈꯪꯗ꯭ꯔꯒꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯦꯟꯀꯔꯦꯖ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯑꯩꯁꯨ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯃꯈꯛ ꯍꯥꯏꯒꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯑꯩ ꯍꯥꯏꯔꯁꯤꯅꯦ ꯑꯩ ꯏꯁꯥꯃꯛꯁꯦ ꯄꯥꯅꯕꯗ ꯂꯧꯕꯨꯛꯇꯅꯤ ꯈꯪꯗꯦ ꯂꯧꯕꯨꯛꯀꯤ ꯈꯣꯡꯕꯥꯟ ꯑꯃꯗ ꯑꯩꯅ ꯉꯥ ꯐꯥꯒꯦꯅ ꯑꯩꯁꯦ ꯏꯁꯤꯡ ꯁꯤꯠꯀꯦꯅ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯏꯁꯤꯡꯁꯦ ꯀꯟꯅ ꯁꯤꯠꯅꯕ ꯍꯣꯠꯅꯔꯤꯑꯕꯀꯣ ꯏꯁꯤꯡ ꯁꯤꯠꯄ ꯍꯧꯔꯛꯄꯇ ꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯉꯥ ꯃꯣꯡꯕ ꯈꯣꯠꯄ ꯀꯔꯤꯝ ꯎꯗꯦ ꯉꯥ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯑꯩ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯗ ꯉꯥ ꯂꯩꯔꯝꯒꯅꯤ ꯁꯤꯠꯂꯤꯅꯦ ꯏꯁꯤꯡꯁꯦ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯑꯀꯥꯟꯗ ꯃꯤ ꯑꯅꯤꯅꯤꯀꯣ ꯃꯤ ꯃꯈꯜ ꯑꯅꯤꯅꯤꯀꯣ ꯂꯥꯛꯇꯣꯏꯁꯦ ꯑꯃꯅ ꯂꯥꯛꯇꯣꯏꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯉꯥꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯇꯧꯔꯤꯗꯨꯕꯨ ꯀꯩꯀꯥꯟꯅ ꯋꯥꯔ ꯊꯣꯛꯅꯩꯗ ꯍꯥꯏꯅ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤꯀꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯦꯡꯉꯒ ꯂꯩ ꯇꯥꯔꯒꯗꯤꯀꯣ ꯑꯁ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯍꯣꯔꯦꯟ ꯋꯥꯉꯥꯏ ꯁꯤꯠꯂꯨꯔꯒ ꯉꯥꯒ ꯑꯝꯇ ꯂꯩꯔꯝꯗꯗꯅ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯔ ꯆꯣꯞꯇꯅ ꯃꯥꯅ ꯍꯥꯏꯕ ꯆꯨꯝꯕꯗꯤ ꯑꯁ ꯃꯥꯏ ꯃꯥꯡꯗꯗꯤ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯍꯥꯏꯅ ꯈꯟꯕ ꯑꯃ ꯃꯤ ꯃꯈꯜ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯋꯥꯍꯩꯁꯦ ꯁꯨꯝꯕ ꯍꯥꯏꯕꯤꯕꯁꯦ ꯃꯁꯤ ꯇꯧꯔꯤꯕ ꯀꯔꯝꯕ ꯐꯣꯟ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯀꯦꯃꯦꯔꯥ ꯈꯛꯇꯒꯤ ꯑꯣꯏꯅ ꯈꯜꯂꯒꯗꯤ ꯑꯝꯇ ꯉꯥꯏꯔꯦ ꯆꯍꯤ ꯄꯣꯠꯀꯤꯗꯃꯛꯇ ꯄꯣꯠꯀꯤꯗꯃꯛꯇ ꯃꯁꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯄꯥꯔꯇꯤꯀꯨꯂꯔꯂꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯑꯉꯥꯡꯒꯤ ꯃꯤꯠ ꯁꯣꯛꯍꯟꯕ ꯈꯣꯠꯂꯛꯄ ꯃꯇꯠ ꯃꯇꯠ ꯇꯠꯄꯤꯗꯣ ꯍꯧꯔꯦ